health benefits da mayamda karigum akhang ahi sing share trak pada mayamda mo inamu share tawjage miyoy begi unsa da kana ba piriba gracelin miyoy begi unsa da phajana thamna bagi matang da changba khwaidigi maru oiba polam singi manungda gracelin su amane gracelin haibasi sugar amadi alcohol gi organic compound ni masida yauribasi carbon oxygen amasum hydrogen ni gracelin na side effect amata thokandana unsa thothali amasum sengdoi gracelin da glycerol koba asengba chemical ama yawi kaithel da dukan da yoliba sengda ba polam asina gracelin kawi anima unsa gi damaktadi asuki matikanai athumbagi mahau senba polam asi capserib istisar amasum tuan ba hidak sabda masal ama oina sizinai cream ointment sapon lotion amadi body scrub sabadasu sizinai anti-aging cell amadi moisturizer sabadasu sizinai sahi yam salakpagi matung ina mipung khudima haksangi phibamda ahongma lai unsa ju soksilai unsa khoijilakpa kanchilakpa masu olakpa amasum tukhong lokthorapa haibisi ahal oirakpagi khudamni sang naina gracelin tairabadi khudong chadaba si khara makai ko hanba ngame gracelin na tukhong khujin handuna unsa thodhalli gracelin na cell singi marakta leiba ahangba intracellular matrix mensinduna unsa gi phibam phana thamba ngame gracelin tairabadi akoibagi ising nuksita yawba amotpana unsa sokolakadaba punama ngakthoi amasum unsa gi moisture manghande maramaduna unsa da marek yamna kaganba oily skin oibesingsu gracelin taibigi tangai phadabalai gracelin tairabadi unsa na nuksita yawba ising supsinba ngame maduna maram oiraga unsa dry oihande amasum thona lehali taibigi mongdi lasing maset amada gracelin khra haplaga unsa thungna taigadabani khwaidigi maru oiriba wafamdi gracelin da hu senba haksang sokningai oiba polam amata yawdabasini maramaduna naha ahal khaidna gracelin taiba yai pokpu kuidriba yamna nauriba angang da taibadasu akaiba laite kaithel da yoliba unsa phajahanabagi polam ayamba atopa posaka thengnarubada magun hanthrai adubo gracelin di magun hantharakpa natragana chemical resistance manghanbagi wafam laite gracelin da yawba humo content na nungsitegi ising chupsilaga unsagi water balance kahande matam suppa unsa thotna lehali mipung khudimak angangi matawgung unsa thot nauna lehenba pamnai maram ama natragana amadagi unsa soksilai khuijilai amasu mahing karai numit khudingi tumlam daida gracelin tairaga thangnaba ayukta sengna mai ta thokpa matamda unsagi phajaba hengat hali miyoibana ningsingba thoktraba matamdagi gracelin sizinaduna laklabani sahi yamsilakpagi matungina unsa soksilakadabadagi ngakthoknabagi damak yerum ama thugairaga khuhi samas ama amasum gracelin samas ama hapsinduna naikhaigedabani khutsana lupaga maida taisinduna minute kunrom thamlaba matungda lumbu sabi singna mai sengna tathokpa matamda kuchu singhalli amasum unsa thothalli unsa phajana lehenabagi damak numit khudingi cleanser toner amasum moisturizer sizinaba mathau tai hairagasu isagi unsaga sanaba polam natrabadi unsa hena suksulakpa yai maramaduna sel da pangting tinglaga kanafam khangdaba miyoi kya lairibani gracelin di unsa makal khuding maka sanai gracelin da champra mahi khra sumjilaga cleanser oina sizinaba yai sizinabagi magongdi maida taisilaga minute 10 romgi matungda ising achambana mai ta thokadabani mathangda toner sizinnagadabani toner su gracelin na semba yai gracelin samas amada rose water samas ani yansinba matamda afaba makhalgi toner adumak oire gracelin milliliter saniga yankhaida sampra mahi samas ani yansilaga afaba makhalgi moisturizer ama oina sizinaba yai matawasumna sel isang sanghandana numit khudingi cleanser toner amasu moisturizer sizinaba matamda sahi phana yamlabasu unsagi phajaba manghandaba ngame makhal khudimaki gracelin sizinabada thoidongna akaiba laite adum oinamak vegetable gracelin sizinabana phaba heli UV thawgumba vegetable oil gi semlakpa vegetable gracelin gi manam sendi masusu laite haina akhangai singna share tobire duga mayam video se kana beragadi sinu suidram mipung khudimak share tobiyu and thank you